Manipur Top Trending News tungan-tungan ba wala da source dari lokot jarga mata-mata di oiba maru oiba ipaw sing patukan kanjay ahanu pawda India amasung Mynmar na territorial exchange tarokabati Manipur sokatra masigi matangda resource person amadi think tank yagi mot phongdok narkli lon yada mo ongda angangi nawphum yolamba criminal network ama thingnare sak phajathokna ba amasung haksang nakthokana ba hidak sabagi black market all tainaba wari blokabati celsius boycott tawani JFD Jinga tainaba tampaki low pari lising kya low panba ngamdana lairakpa chahi ahum makhai henjilakle laimakunggi chingmangi award pa yum ama sakigani haina MLN hairi Manipur gi ngamkai sayen ngai naraklabdi akan ba ihau latuna mai chakani emsu ngasidagi youth affairs and sport loisan gi office so launch dina thabak lepagani pau santong pisari yamna interesting oiba amadi Manipur gi praja singna ning launa wakhal wanariba topic asi athuk chadigi mamang mutta tang thok pathok black market amagi matangda hana pathok chamge lona yada mo ongda angangi nawphum yolamba criminal network ama thengnare hari sak phajathokna ba amasung haksang nakthokana ba hidak sabagi black market hai bathago si Islamabad tani angangi nawphum placenta bu lona yada mo ongda local hospital singdagi laiba process tawba amasung smuggling tawba criminal network ama Pakistan da laire haibagi khudam changdam matik chana phangbadagi authority singa tijin ba hokre agency ki pawno phungdorpada criminal network asina angangi nawphum lalon itik tawribasi tongan ba industry singa maithong nakthokhanna ba anti aging cosmetic medicine sabada sinabana maram oiraga mamal tangna laibadagi sendalambi oirpadagi oigani hairi Pakistan gi Federal Investigation Agency FIA na thadukpa reporta criminal network asina tongan ba medical institution singdagi tha amada kilogram chani rom gi angangi nawphum leiba ngambagi pangal lairi nawphum asi tanghala matung chemical sinaduna process taruga atopa laipak talona yada pa pambai sinaduna thadok tasin tawre hairi authority singa Islamabad special operation chathabda angangi nawphum ni jingnaba tanghalaba pochak kilogram chawnga rom phangbangam criminal network asina building amasung laboratory onthokna lona yada thabak asi chatharambasu thengnare masig mari lenana Pakistan gi authority singna hojik fawda mioi manga fagakre tonganba operation amada Pakistan dagi yapoti kuthangda puthokna ba honarba kanghalaba angangi nawphum kilogram chamrom authority singna agapangamkre kolam asi Vietnam da punaba honarbani haisu khangba ngamkre hari agency gi pawna makhatan phungdorpada angangi nawphum yonbagi thabak mai pakna tawba ngamlibasi Islamabad amadi Rawalpindi da laiba hospital singi maternity ward singda duty tariba singna senja thumjada lupadagi criminal network asina kodong saba lawba ngambani criminal sing asina hospital gi staff singdagi angangi nawphum amada chupnagi Pakistan gi selda lupa chani panda lairaga criminal sing asina chemical sinaduna process tor matung black market masigumba maithong naukthokhan bangamba matik maya yaure hariba angangi nawphum asi anti aging ingredient ontholaga dose amada Pakistan gi selda lupa lakh taret yauna yori hari amaromdana India amasung Mynmar na territorial exchange taroklabadi Manipur kaigra masi matangda think tank yagi mot kaminasi ahanba mota aiko yamna section dirabani boundary settlement da Manipur amasung Arunachal Pradesh ki ngamkhai yawbna Arunachal Pradesh na Mynmar romdagi lausilaga Manipur dagi na Mynmar romda lam pinana ba thorang tawrakadra MP angomcha bimol akoijam Manipur ki border territory singi matangda Ministry of External Affairs Minister khaktana thabak tawgani hairabadi achumba onate o joy international border demarcation taropada wathuk oiraklabadi international law gi midyeng changpa yai Elangbam Johnson social worker India na Mynmar gi marakta territorial exchange tawge hairabadi mangjongna Manipur gi yalho proof singa tanaduna ayaba lawgadabani AC Thocho UNC amadi emsuna kari hairi Manipur gi ngamkhai ngayen sayen taroklabadi akan ba ihau lakani India na yunlon narakliba Mynmar gi marakta laiba ngamkhai paringda chahi kharagi mamangdagi demarcation tawdiba saruk khara leklibasigi warosin puraknaba Mynmar military hundagi luchingba Ongmin Laing na New Delhi da laklambada wari sanakibga loinana hojiksu makhatana bilateral agreement ama puraknaba hotnari haina government of India gi Ministry of External Affairs ki wangangloi Randir Jaiswal na tha asigi marida New Delhi da pangthukpa pawgi mifum amada phongdokibada pawmisingna laikhai tathokriba laipak anigi ngamkhai paringi warosin puraknaba laipak anigi marakta territorial exchange torkata haina hanglakibga loinana thabak asimak chatrakpa yai hainer padagi paw sesina tongan ba masak naiba mioi kharaga wari sanarbada Manipur gi Congress ki MP Professor angomcha bimol akoijamna hai haukiba kumja 2018 gi July 8 ka India amasung Mynmar anigi tainabada subsidiary
player transfer tawbagi matangda wathok oikibani loinana matam aduda ministry gi maikai digi di Myanmar gi marakta boundary dispute amata leite haina su phongdorakhi wapum asi phongdokrabasu hadak nahongna ministry na laipa ani gi marakta demarcation tawdiba ngamkai paring yathokna bo wari sanari haiklibasina Mizoram amasung Nagaland gi saruk Washinde sukmatagi Arunachal Pradesh amasung Manipur gi ngamkai gi saruk sing khantani masigum balaipa ani gi marakta lamgi saruk khara onthok wasin tawnarakagadi Arunachal Pradesh da Myanmar romdagi lam loksinba aduga masig bahutta Manipur dagi saruk khara Myanmar da pithok kadra haibagi nungnangba phawi masigi matangda Manipur miyamna yamna section amasung mit nakong singa leiba matok tai herki haujik parliament mifum da saruk yabagi damak Delhi da lariba MP asiga ngasi numidang pawksi asiga telephone da wari sanaduna ministry gi wangawi wapum asida mahaki oina kari phongdokningbagi haina hanglubada mahakna makhata na hai jahi khargi mamangda exam da nongbai kanobagi achauba thaudok ama thokringagi mamangda joro khulda masigumba thaudok ama thoki masina takpadi joro asi Manipur gi ngamkhagi manung channa lairibani kul asi naga propi ichil inau singi kulni masi soklubada warau narakani lakriba wahumdi Arunachal Pradesh da Myanmar romdagi lam khara loksilaga Manipur dagina Myanmar da masigi mahutta lam khara pithokhigada haibirksigi mathakta Manipur gi oina joro khulgi sarukara tainariba Myanmar da piraga more town lomdana Myanmar romdagi loksilakadra haibagi wahangsu torakli ministry wahum masi phongdoklaba phawbada Manipur gi local official singna hojik phawba tumina lairibasi angakpa phawi makhogi maikai matang matam chana haifam thokpa haihogadabani hojik lairiba singsidi wa ngangbasu amata ngamde sweeping off land haibasida laipak animakidi mangjab leite maramdi laipak amana amata piba lamgi saruk adu atopa tainaba mafum amata laipak amana amata amuk pirakadabani thorangasi tarukabadi minister nasu Manipur gi oiba local official singdadi mari lainaba data amasung report singsu laupam thoi harki pause sina saknarba politician o jogi yumda chatuna unarubata mahakna hai Manipur ga yumdo lariba Myanmar gi marakta lam khara exchange tarpa yai haibagi wapam asi tare Ministry of External Affairs nasu phongdokib laikre Manipur gi boundary dispute asidi yamna sanglaba ariba issue ni masida ikoina ningsingningai oiribadi Indian Independence Act 1947 da British Parliament na pass tawba provision amada ningthau panduna maning tamna layramlaba laipak sing asi act asigi matung ina India na tragana Pakistan da yawringlabadi yawu yagani na tragana masana maning tamna leijaba yagani hairi Manipur na maning tampa laipak ama oina layaklaba matung kumja 1949 da India da merge tawkre masigi merger agreement su leidi maning tampa laipak amagi sovereign constitution population amadi territorial lejaramba Manipur India da tinkibani matamdu da India di masagi oijaba constitution fawba semba loidibani Manipuri masagi constitution amadi lengak lairba matamni hojik Myanmar amasung Manipur anigi marakta lairakliba territorial issue asida Manipur gi territorial integrity da solaklabadi international law gi wapum uthorakani maram asina Manipur Legislative Assembly na masigi matangda kupna khanaba changi boundary dispute leidi makai border fencing tawba yaroi haina kumja 2016 da leramba Congress lenga angna warep laukibani masigi matangda BJP gi lengak lakre border pillar number 81 82 gi issue wathok laikre masigumba laipak asigi territorial sokpada external affairs minister kaltana thabak tawani hairaklabadi chumloi Manipur gi assembly da khananaba sinagadabani wafum asi hauklabadi Manipur gi assembly bu makoina usitabani thoksadabani haina lawgani hojik laiba Manipur government nasu assembly mifum kauraga khanaba changi center gi order ngaidabasu state na lumna lopumtoi Manipur gi public issues sing asi matam chana assembly mifum pangtutuna khana hogadabani Manipur kan bahabasi assembly na kan gadabani manghan basu masina manghan gadoribani hari England dagi Queen Elizabeth I gi chief advisor William Cecil na England could never be ruled but by a parliament hair magumna Manipur could never be run but by an assembly habigi wapum lakani maramasina Manipur Legislative Assembly na masigi matangda matam chana miyeng changhuba chungbani haidekli pauksi asina United Committee Manipur UCM gi president su oiramba social worker Elangbam Josinga unarubuta mahana hai matam amagi British singna yumlamba border pillar singda latitude amadi longitude coordinate loina yawi karigumba demarcation na tagana lamga mari lainaba wapum laklabadi additional boundary da yumpham oiraga pangthokadabani India government na additional boundary da base tawraga demarcation pidaba masung atopa pambaina angamba puthokna khajin khiba matamda injang lanamba yum ani phawba tongan balaipak lainabagi film da lakani hojik lam exchange tawbagi wapum ama laklibasidi Manipur gi lam manglakadabna kupna
khana hoba changi additional boundary de yumpham oiduna demarcation tawduna border fencing khagadabani haibasida aikoina lepkadabani masina taduna miyamgi apambai makta chatharak miyamgi ehu lakani border area de human right violence gi thawtok thoklabadi international law gi miyeng changpa yai mahang makha tana pongokibada haujik iram da manipur sida oiriba nakal ahumgi mungnabasidi internal affairs ni haina indiana nathok chabiyai adubu international border da demarcation na maram oiratuna wathok thorakpadadi international gi oiba yengchiliba singna khut thingjiloi haiba leiti haiki india amasung Mynmar na territorial exchange taruklab manipur sokadra haibu wahang asi united naga council unc gi working committee gi secretary ac thotsoda hanglubada mang hai unc gi makai degi territorial exchange tongnadringai da india lengang na manipur gi yelumi singa mangjungna na tanaduna makoi gi ayaba lawgadabani haujik india amadi Mynmar ani gi ngamkai paringda jingliba imaginary line asisu aseng bamasung achumbunate aseng bangam khaidi Mynmar gi dinwin turel phawba yawgadabani nakal animakta laiba miyambu nampuda lapthokna halkhibani haujik chathariba ngamkai paringda sambal khabagi thabak asisu aseng ba amadi achumba ngamkhaida chatharak patha ongnate haiduna athingba thamlak libani india lengang na naronda territorial exchange tobiganu hairki mahakna makhatana hai india haibasi malemgi leipak sigi manungda kwaidigi chawba democracy chatpa leipak ni hainaribani united nations declaration on the rights of indigenous people gi article number 8 amasung 9 dasu lengakna yelhumi proof singi lamda thabak pakatringaida mangjungna yelhumi sing aduga tanagani haiba wapam palibani maramaduna territorial exchange tarpada hakthenana solakadaba oirabadi hakthenana miyamga hana tanahumtoi lammapugi ayab yaudana ngammi haiduna pangtawda tarabadi india gi mangjaba oigani haujik chatnariba imaginary line asisu achumba additional boundary da chatlabadi naga proof khaktanatana india gi sukana ba oirkani karigumba nampuda territorial exchange tarabadi manipur khaktanatana laipa asigi mangjarkani maramasina namduna territorial exchange tawagi wapam laklabadi unc na kaidawingda yaba ngamloi thawong adugi damak mayakta democratic oiba khongjang kya sangsilakani hainasu pungdoraki nakal amaromdana chingda tainaba tampaki lau pari lising kaya lau panba ngamdana lerakpa chahi ahumga makhai farakle sarkar kaidawduna leidi mahoksadagi manipurgi phurup pungnamakki manungda chada humpudi lau singubaga loinana apangba thabak suraga hingnabagi lambi oirkibani liklam asida chatharpana mamangda kumgi nong matam chana churakibadagi state asigi thawai yawba laumi amadi miyamna chinjak tamipal tangdanaba akanba thabak paikhalakpada natana double cropping tawduna hokdok hengatnaba honarkibani May 2023 dagi kuki lalawbasinga mapandagi changsilakpa makoiga saksu manabasing kusamnaduna akanba lan chatharpadagi haujik chahi ahum helaklaba phawda masigi warasin proktabadagi Loufam Kaya Lou panba yadana lerakli maramasina tampaki singkonga tainaba maitegi Loufam singda mahogsagumna lawsing ubagi thabak chathanaba honarabasu ngak selebani hariba central force singna thingbadagi law pari lising kya law pandana law sitna lerakli sahi amagi manungda lawmi amna law sangam ama thawai yauna ubada isingi khudong chadaba mayakna dagadi hauthok kunga manga dagi nipu phawa uthokliwani adubu sahi ahum hena law silakle lawmi kya masagi lawfam leina maning tam law uba ngamkidre Bisnupur district manung chanba rong lawbi maning lekai dalaiba taret ngangkhalawai jila parishad ki ex member mutum B Chandraga pausi siga unaba da mahakna hakibada manipurda thorliba chahi helaba lansina rong lawbi maning golmon manak rong lawbi makha lekai maning kuntek pi maning tera khongsang bi maning amadi rong lawbi awang lekai maning lakol yauna punna law pari lising ama hena laibagi manungda haujik lansina buffer zone hairatuna kenel manakta central forcing thamjin kibidagi chada taradagi na kun di law panba yarga lemhoriba sing di law panba yadre buffer zone hairatuna central forcing laiba area sing dagi meter chaniga yankai dagi hena changba yadre masida laiba maitegi lafum sing chada marfu hena chituna leini law ubu phangdaba lawmi sigi damakta manipur legana compensation pigani hairatuna kumja 2023 gi oiba ahenba phase gi oina hangalaba lawmi singda law sangam amada lupa lising kungu humdoi piramki adubu mioi chada yankai rom tamak hanglaga tangkai amadi phangdana leiri hari video si pagdamada so kilang kibawa sunga pigani channel si bung sibidina share amadi subscribe ko bibi damo hanya tan thar ko khumba chari amadi makatang men bi se batang dam